ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯃꯇꯝ ꯆꯥꯅ ꯍꯥꯞꯄ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯇꯥꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯕꯅꯤ꯫ ꯂꯤꯡꯛꯗ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯔꯨꯛꯇꯒꯤ ꯇꯥꯕꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯁꯟꯒꯥꯔꯤ ꯍꯥꯏꯅ ꯄꯟꯖꯈꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔ ꯌꯥꯎꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯟꯒꯥꯔꯤꯒꯤ ꯃꯍꯨꯠꯇ ꯁꯒꯣꯜ ꯒꯥꯔꯤ ꯑꯣꯏꯅ ꯁꯦꯝꯗꯣꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯍꯣꯔꯔꯗ ꯕꯦꯁ ꯇꯧꯕ ꯏꯄꯨ ꯚꯨꯠ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯕꯦꯛꯇꯒꯤ ꯃꯄꯥꯒꯤ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯇꯨꯅ ꯆꯤꯡꯂꯦꯟꯒ ꯄꯨꯟꯅ ꯄꯥꯃꯤꯟꯅꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯁꯤꯗ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯊꯋꯥꯟꯖꯥꯎ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝꯗ ꯆꯪꯂꯛꯇꯨꯅ ꯇꯨꯝꯊꯅꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯒꯤ ꯃꯪꯂꯥꯟꯗꯅꯤ꯫ ꯎꯃꯪꯒꯤ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯈꯛ ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯤꯡ ꯅꯥꯍꯤꯡꯅ ꯄꯨꯡꯇꯩ ꯇꯩꯗꯨꯅ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃ ꯄꯥꯏ꯫ ꯆꯩꯇꯨꯞ ꯑꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯨꯕꯒꯤ ꯏꯁꯨ ꯌꯥꯝꯅ ꯇꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯕꯨ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯃꯍꯥꯛ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯑꯁꯨꯝ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯣꯝꯗ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯉꯛꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯥꯈꯠꯇꯨꯅ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯃꯛꯇꯗ ꯉꯁꯥꯏꯃꯈꯩ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯧꯁꯤꯜꯂꯛꯇꯨꯅ ꯍꯦꯝꯕꯒꯤ ꯃꯔꯦꯡꯕꯥꯟꯗ ꯇꯥꯞ ꯐꯥꯔꯛꯂꯕꯗ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯁꯤꯃꯛꯇꯗ ꯏ ꯇꯩꯔꯕ ꯆꯩꯇꯨꯞ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯁꯤꯗ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯥꯏꯐꯦꯠ ꯇꯨꯝꯊꯔꯨꯔꯕ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯇꯥꯔꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯍꯦꯝꯕ ꯁꯦ ꯃꯤꯠ ꯄꯥꯡꯉꯨ, ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯕ꯭ꯔꯣ? ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯌꯥꯝꯅ ꯄꯥꯈꯠꯅ ꯇꯞꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯁꯥꯔ, ꯑꯩꯗꯤ ꯇꯝꯊꯤꯔꯕ ꯃꯪꯂꯥꯟ ꯑꯃꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯇꯞꯅ ꯍꯣꯟꯊꯖꯩ꯫ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯄꯤꯁꯜꯂꯛꯇꯨꯅ ꯊꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯨꯅ ꯂꯝꯈꯥꯡꯗ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯒꯤ ꯌꯥꯗꯅ ꯂꯩꯍꯧꯕ ꯒꯥꯔꯤ ꯑꯗꯨꯕꯨꯁꯨ ꯆꯠꯇꯨꯅ ꯂꯧꯍꯜꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯅ ꯁꯤꯜꯂꯗꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯗꯣꯝꯗ ꯈꯨꯟꯖꯥ ꯈꯔꯒ ꯄꯨꯟꯅ ꯈꯨꯜꯂꯥꯛꯄꯅ ꯂꯝꯖꯤꯡꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯑꯅꯥꯕ ꯀꯌꯥꯁꯤꯡꯅ ꯉꯁꯤꯗꯤ ꯈꯨꯜ ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯑꯅꯧꯕ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯅꯔꯕꯗ ꯗꯣꯛꯇꯔ ꯃꯍꯥꯛꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯌꯧꯁꯤꯜꯂꯛꯂꯕꯗ ꯈꯨꯟꯖꯥ ꯈꯔꯅ ꯂꯩ ꯄꯔꯦꯡꯅ ꯆꯤꯡꯕ ꯗꯣꯛꯇꯔ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯍꯨꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔꯒꯤ ꯀꯥꯗ ꯈꯨꯜꯂꯥꯛꯄ ꯃꯍꯥꯛꯅ ꯂꯝꯖꯤꯡꯂꯗꯨꯅ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ
ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯅꯥꯕ ꯀꯌꯥꯁꯤꯡꯕꯨ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯁꯤ ꯗꯣꯛꯇꯔ ꯃꯇꯤꯛ ꯆꯥꯅꯗꯤ ꯂꯩꯔꯝꯗꯦ꯫ ꯗꯣꯛꯇꯔ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯃꯈꯣꯏ 6ꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯅꯔꯁ 3ꯁꯨ ꯊꯕꯛ ꯄꯨꯔꯝꯃꯤ꯫ ꯄꯨꯟꯅ ꯃꯈꯣꯏ 9ꯅ ꯑꯅꯥꯕ ꯀꯌꯥꯁꯤꯡꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯍꯦꯟꯅ ꯑꯔꯨꯕ ꯐꯤꯚꯝ ꯑꯣꯏꯔꯒꯅ ꯏꯝꯐꯥꯜꯗ ꯄꯨꯈꯠꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯒꯥꯔꯤꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯔꯝꯗꯦ꯫ ꯒꯥꯔꯤ 2ꯗꯒꯤ ꯍꯦꯟꯅ ꯈꯨꯜ ꯑꯁꯤꯗ ꯏꯝꯐꯥꯜ ꯌꯧꯅ ꯆꯠꯄ ꯂꯩꯔꯝꯗꯦ꯫ ꯌꯥꯝꯅ ꯐꯤꯚꯝ ꯆꯥꯗꯕ ꯈꯨꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯌꯥꯏꯔꯦꯜ ꯈꯨꯜ ꯑꯁꯤꯗ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕ, ꯃꯤꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯂꯩꯉꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄ ꯃꯍꯥꯛꯀ ꯏꯇꯠ ꯇꯠꯇꯅ ꯌꯦꯡꯊꯤꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯨꯂꯥꯛꯄ ꯃꯍꯥꯛꯀ ꯂꯩꯉꯝꯒ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯎꯅꯔꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯝꯃꯤ꯫ ꯂꯩꯉꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥ ꯈꯨꯂꯥꯛꯄ, ꯈꯨꯜ ꯑꯁꯦ ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯕꯒꯤ ꯏꯄꯥꯅ ꯈꯨꯂꯥꯛꯄ ꯑꯣꯏꯕ ꯐꯪꯖꯕꯅꯤ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤ ꯈꯪꯗꯦ?" ꯈꯨꯂꯥꯛꯄ ꯃꯍꯥꯛꯁꯨ ꯃꯥꯏꯊꯣꯡꯗ ꯈꯔ ꯈꯖꯤꯛ ꯑꯁꯥꯎꯕ ꯎꯠꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯂꯩꯉꯝ, ꯏꯄꯥ ꯈꯪꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯆꯥ ꯍꯣꯏꯅꯅꯦ ꯑꯄꯥꯝꯕ ꯑꯗꯨꯇ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯈꯨꯟꯖꯥꯁꯤꯡꯅ ꯈꯪꯅꯔꯛꯂꯕꯗꯤ ꯈꯨꯂꯥꯛꯄ ꯑꯩꯍꯥꯛꯀꯤ ꯏꯊꯛꯇ ꯂꯣꯏꯅ ꯁꯥꯎꯅꯔꯛꯂꯒꯅꯤ." ꯂꯩꯉꯝ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯑꯦ ꯏꯄꯥ, ꯑꯩꯒꯤꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯨꯅꯦ ꯂꯩꯉꯝ ꯑꯩꯍꯥꯛꯀꯤ ꯔꯨꯜ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯁꯨ ꯀꯌꯥ ꯑꯐꯕ ꯑꯣꯏꯕꯤꯔꯣꯏ꯫ ꯑꯩ ꯆꯠꯄꯤꯒꯦ ꯏꯄꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯉꯝ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯑꯃ ꯏꯊꯣꯛ ꯊꯣꯛꯂꯝꯗꯦ꯫ ꯑꯅꯥꯕꯁꯤꯡ ꯌꯦꯡꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯃꯍꯥꯛꯀꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯊꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯍꯦꯛ ꯍꯦꯛ ꯏꯕꯁꯤꯅ ꯃꯍꯥꯛꯀꯤꯗꯤ ꯍꯩꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯃꯍꯥꯛ ꯗꯥꯏꯔꯤ ꯑꯁꯤꯗ ꯏꯁꯜꯂꯝꯃꯤ, ꯈꯨꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯄꯨꯝꯅꯃꯛ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯑꯁꯨꯝ ꯗꯥꯏꯔꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯆꯥꯎꯔꯦꯜꯒꯤ ꯑꯄꯣꯛꯄ ꯊꯋꯥꯟꯖꯥꯎꯅ ꯃꯊꯧꯗ ꯃꯄꯨꯛꯅꯤꯡ ꯆꯪꯕ ꯈꯨꯟꯖꯥꯁꯤꯡꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯃꯃꯤ ꯀꯌꯥ ꯑꯃ ꯗꯥꯏꯔꯤ ꯑꯁꯤꯗꯒꯤ ꯎꯕ ꯐꯪꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯃꯗꯤ ꯇꯝꯖꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯁꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗ ꯗꯥꯏꯔꯤꯒꯤ ꯂꯩꯃꯥꯏ ꯑꯃꯗ ꯑꯁꯨꯝꯅ ꯏꯕꯁꯨ ꯊꯦꯡꯅꯔꯝꯃꯤ, "ꯈꯨꯜ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯞꯅ ꯌꯨꯝꯗ ꯂꯩꯍꯧꯕꯤ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯐꯖꯇꯣꯟ ꯑꯃꯗꯤ ꯃꯆꯥ ꯁꯅꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ." ꯅꯨꯃꯤꯠ ꯑꯁꯤ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎꯅ ꯑꯅꯥꯕ ꯀꯌꯥꯁꯤꯡ ꯑꯁꯨꯝ ꯂꯥꯌꯦꯡꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯤ ꯑꯃꯕꯨ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯃꯍꯥꯛꯁꯨ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯂꯥꯞꯅ ꯇꯥꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯁꯅꯥꯒꯤꯗꯃꯛꯇ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯦꯟꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯄꯨꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯗꯨꯅ ꯑꯅꯥꯕꯁꯤꯡꯕꯨ ꯅꯤꯡꯊꯤꯖꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯤ ꯌꯨꯝꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯔꯣꯝꯗ ꯂꯥꯛꯂꯗꯨꯅ ꯑꯋꯥꯠ ꯑꯄꯥꯁꯨ ꯍꯪꯕꯤꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯄꯥꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯆꯤꯡꯆꯦꯞ ꯑꯣꯏꯅ ꯇꯧꯕ ꯃꯐꯝ ꯑꯗꯣꯝꯒꯤ ꯂꯝꯕꯤ ꯄꯔꯤꯡꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯑꯊꯦꯡꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯈꯨꯟꯖꯥ ꯀꯌꯥꯗꯤ ꯑꯍꯤꯡ ꯇꯨꯝꯊꯅꯕ ꯉꯝꯅꯔꯝꯗꯦ꯫ ꯌꯥꯝꯅꯁꯨ ꯀꯤꯅꯔꯝꯃꯤ꯫ ꯌꯨꯝ ꯑꯃꯗꯅꯤ ꯁꯪꯂꯥꯏ ꯃꯍꯥꯛ ꯌꯥꯍꯤꯞꯂꯛꯄ ꯃꯇꯥꯡ ꯑꯗꯨꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯅꯥꯁꯣꯟꯅꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯨꯠꯇꯨꯅ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯅꯣꯏꯔꯗꯨꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ,
ꯄꯨꯡ ꯑꯁꯤꯕꯨ ꯀꯌꯥꯒ ꯇꯥꯈ꯭ꯔꯕꯖꯥꯠꯅꯣ? ꯅꯣꯡꯕꯨ ꯉꯥꯜꯂꯕꯖꯥꯠꯂꯥ? ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯍꯦ, ꯉꯁꯤꯁꯤꯅꯤꯅꯦ ꯍꯥꯏꯅꯈꯤꯕꯗꯣ꯫ ꯊꯦꯡꯈ꯭ꯔꯅꯤ, ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ꯫ ꯂꯝꯅꯒ ꯈꯔ ꯊꯥꯞꯄꯅꯦ, ꯒꯥꯔꯤ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯐꯔꯛ ꯇꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯂꯥꯏ ꯏꯝꯐꯥꯜꯗ ꯆꯠꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯂꯣꯏꯁꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯄꯨꯡ 3 ꯇꯥꯔꯛꯄꯗ ꯃꯉꯥꯏꯔꯤ꯫ ꯈꯨꯜ ꯑꯁꯤꯗ ꯏꯝꯐꯥꯜ ꯌꯧꯅ ꯆꯠꯄ ꯕꯁ 2ꯈꯛ ꯂꯩꯔꯤꯕ ꯑꯗꯨꯁꯨ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯏꯝꯐꯥꯜ ꯍꯥꯏꯒꯠꯄꯅꯤ꯫ ꯁꯪꯂꯥꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯕꯁ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯄꯨꯡ 4 ꯇꯥꯒꯗꯕꯗꯤ ꯄꯨꯡꯈꯥꯏꯃꯨꯛ ꯋꯥꯠꯂꯤ꯫ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠꯁꯨ ꯁꯪꯂꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯤꯗꯤ ꯄꯨꯡꯈꯥꯏꯃꯨꯛ ꯋꯥꯠꯂꯤꯅꯦ꯫ ꯊꯦꯡꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯔꯅꯤ, ꯈꯣꯡꯅ ꯍꯦꯛꯇ ꯆꯠꯄ ꯍꯧꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯔꯦꯡꯕꯥꯟꯗ ꯕꯦꯒ ꯑꯃꯁꯨ ꯄꯣꯠꯁꯤꯜꯂꯝꯃꯤ꯫ ꯁꯪꯂꯥꯏ ꯃꯈꯣꯡꯅ ꯑꯁꯨꯝ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯤ ꯃꯆꯤꯗ ꯀꯌꯥ ꯑꯃ ꯑꯀꯥꯏꯕꯒꯤ ꯁꯔꯨꯛꯅ ꯅꯝꯂꯝꯃꯤ꯫ ꯁꯪꯂꯥꯏꯅ ꯑꯁꯨꯝ ꯃꯈꯣꯡꯅ ꯆꯠꯄꯅ ꯆꯤꯡꯆꯦꯞ ꯌꯧꯔꯛꯀꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯡꯂꯣꯝꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯪꯂꯥꯏ ꯃꯍꯥꯛ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯈꯨꯜ ꯂꯥꯟꯊꯣꯛꯄꯒꯤ ꯂꯝꯈꯥꯏ ꯑꯗꯨ ꯐꯥꯎꯕꯗꯤ ꯊꯤꯜꯍꯜꯂꯒꯦ, ꯑꯗꯨꯒꯅꯦ ꯑꯐꯪꯕ ꯒꯥꯔꯤ ꯑꯃ ꯍꯦꯛꯇꯗ ꯌꯥꯎꯈ꯭ꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯊꯧꯔꯛꯂꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯁꯪꯂꯥꯏꯒꯤ ꯋꯥꯈꯜꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯑꯃꯅ ꯊꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯊꯣꯔꯛꯄ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯪꯂꯥꯏ ꯃꯍꯥꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯤꯡꯆꯦꯞ ꯑꯗꯣꯝꯗ ꯁꯪꯂꯥꯏ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯈꯨꯜ ꯑꯁꯤꯗ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯚꯨꯠ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯝꯅ ꯀꯤꯅ ꯂꯩꯅꯔꯛꯄꯅꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ, ꯃꯃꯥꯏ ꯃꯃꯤꯠ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯕ, ꯃꯁꯝꯅ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕ, ꯃꯃꯤꯠꯇ ꯑꯔꯪꯕ ꯃꯉꯥꯜ ꯑꯣꯏꯅ ꯇꯧꯕ, ꯃꯈꯨꯠ ꯈꯨꯖꯤꯜꯅ ꯏꯁꯥꯡ ꯁꯥꯡꯕ ꯑꯍꯜ ꯑꯣꯏꯔꯕ ꯚꯨꯠ ꯑꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯁꯪꯂꯥꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯪꯂꯥꯏ ꯌꯥꯝꯅ ꯄꯥꯈꯠꯅ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯃꯔꯦꯡꯕꯥꯟꯗ ꯄꯣꯠꯁꯤꯜꯂꯛꯄ ꯕꯦꯒ ꯑꯗꯨ ꯂꯩꯃꯥꯏꯗ ꯚꯨꯞ ꯂꯥꯎꯅ ꯊꯥꯗꯔꯝꯂꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯣꯏꯃꯥ, ꯁꯤꯗꯤ ꯏꯄꯨ ꯚꯨꯠꯇꯨꯅꯦ! ꯏꯁ, ꯑꯩꯗꯤ ꯀꯗꯣꯝꯗ ꯆꯦꯟꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩ ꯁꯤꯕ ꯇꯥꯔꯦ! ꯑꯩ ꯍꯦꯛꯇ ꯆꯦꯜꯂꯒꯦ, ꯕꯦꯒꯁꯤꯁꯨ ꯍꯦꯛꯇ ꯊꯥꯗꯔꯝꯂꯒꯦ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯄꯨ ꯚꯨꯠ ꯃꯍꯥꯛꯅ ꯈꯥꯡꯅ ꯅꯣꯛꯇꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯁꯪꯂꯥꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯁꯪꯂꯥꯏꯅ ꯑꯁꯨꯝ ꯀꯟꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯈꯨꯜꯒꯤ ꯌꯨꯝ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯁꯤꯟꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯪꯂꯥꯏ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯊꯤꯜꯂꯗꯨꯅ ꯌꯨꯝꯕꯨ ꯇꯥꯅꯕ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯌꯨꯝꯕꯨ ꯇꯥꯔꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯗꯨꯅ ꯆꯤꯡꯂꯦꯟꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯈꯨꯜ ꯑꯁꯤꯗ ꯃꯤꯅꯧ ꯑꯣꯏꯅ ꯊꯨꯡꯂꯕꯗ ꯃꯉꯥꯏꯔꯤ꯫ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯏꯄꯨ ꯚꯨꯠ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯖꯔꯛꯂꯦ꯫ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯅꯣ? ꯇꯁꯦꯡꯅ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯆꯥꯎꯔꯦꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, ꯏꯃꯥ ꯃꯥꯟꯕꯤ,
amadi iyamba nakhoina khangba warising ado nacha nanaw aikhoidasu amukta marik chumna wari libiyo wahang asi tabada yumbu ahal oiraklabi nupi asiga sanglai mahaka haiphet ngakna yengnarami mataw asida kari suchingnaganu haibagi matawda chaurel mahakna amuk makha tana hairaklami aihak mafam asida matam amada thabak puramba Dr. Thawanjau mahaki amata pokchaba machanupani ipagi khongul lijarakpani karisu chingnabiganu hekta haibiyo chaurelgi wafam asi tabada yumbu ahal oiraklabi amadi sanglai makhoi animak yamna ngaklami ahal oiraklabi asina tapna makha tana hairaklami oh Dr. Thawanjaugi machanupani haiba ibungo mafam masida hauzik tasengna but thokpa haibado oire nakhoina thengnarakpa sagol gari thauba ipu but hairibado atai kanasu natte asi haiduna amuk makha taba ngamlamde nupi asi mamittagi mapi ira chelaklami sanglaina amuk makha tana hairaklami inauksa ima mahak ase ipu but aduna hek pokchabi machanupini wafam asi tabada chaurel amadi chinglen makhoi anisu yamna ngaklami chaurel mahakna mahaki mapana thambiramba diary adubu amuk lauthораktuna makhunna laimai kaya haidoktuna makha tana kari iramge haibadu asum yenglammi Dr. Thawanjauna mahaki mathau loisiladuna mahaki kada ngaihak asum pothaduna leiringai matam asida laingam amadi mahaki mioi aniga punna changlaktuna wari sanarami laingamna asumna hairei Doctor khul asida matam sangna miyamgi anaba yengbige hairabadi aikhoina haiba wada napukning changba mathau taiko madu natrabadi kaya afaba oibiroi wafam asi tabada Dr. Thawanjauna tapna asumna hairei marupsing nakhoigi kari karamba wafamno sengna hekta haibiyo laingamna ingit tauraduna mahaki mioi amada makha tana wa hayu haiduna yathang tauraklami laingamgi mioi aduna makha tana asumna hairei Doctor atai karisu natte nangi thagi salary ado aikhoida percent khara khaibiyune masini aikhoigi rules masi ngakna doctor na chatpidrabadi aikhoina laukhalakpa action da doctor na yaba tabani Dr. Thawanjau amuk tapna nokphet tawna makha taraklami marup loising wafam adugi matangda oirabadi ngakpigani isana tawjariba ithauda government na thagi khara pibirakpa senpham aduna aihakisu imung manung pujaribani masida amuk percent khara khaidokhrabadi imung karamna puba ngamgani wafam asi tabada laingam yamna sauna table da makhutna amuktang dam launa phuduna hairei adu ada khangde laingam aihakna haikhiba wada ngakna chatrabadi kaya phabo oibiroi chatpige doctor aihak asi hairamladuna makhoi ahum yamna sauna ka adudagi thokhirami Dr. Thawanjau wakhal phakchilladuna asum laihaurami matam asida nurse amakhak parap lakladuna emergency case ama lakle hairaklami ahal oiraklabi nupi asina amuk makha tana chaurel amadi chinglen makhoi anida wari liraklami yairel khul asida Dr. Thawanjauna thabak puba lakadaba sahi ahumlom watlingai matam aduda thokhiba thaudokni yairel khul asida sagol gari thauduna khulgi mioi kayabu puthok pusin tauba masagi sahi homfurom suraba kaising kobo nupa ama lerammi mahaki loinabi chongnu makhoi anigi amatta pokchabi machanupi Helen kaubi masang matau yamna changkholabi laisabi amasu leirammi kaising amadi chongnu makhoi anisi mayum yamna thengna palammi maram aduna machanupi Helena laisabi pharaklaba matam asidadi
mama mapa makhoi animak ahal oisilaklammi. Helengi masang matau phajaba asida khul asida lairiba pakhang kayasina mahakpu apam nungsiba phaunarami. Marak asida laingam mahaksu Helen bu yamna pamjarami. Adubu laingamgi matau asida Helen mahakna kaya pamlamde. Nongmagi numit amada Helen mahakna mahaki mapagi sak thinba laklammi. Lambida laingam mahakasu thengnarami. Laingamna khamladuna mahaki thamoigi oiba wafam kayama phongdoklammi. Adubu Helena kaya haksinna taramde. Matau asida laingam mahakti khoidok thitpa haibadu oirammi. Ibung laingam nachan chatpige. Ipa mahak mabuk lamlamlani. Sak thinbige ko. Asi haiduna Helen parap chatkhirammi. Matau asida laingam mahak yamna sauna machinda akhaba minok ama noknaga mathanta sonjai. Iya karisu laitrabi nupi macha nahakna laingam aihaki mayokta lepchaba sari. Nahaki nathakta laingam aihakna kari tauba ngambage haibado yengnaba taredana. Mamang thaktagi hauna laingam mahakna Helengi apokpa kaisingi maphamda selgi oiba diman kayama tawduna lakli. Kaisingnasu mahaki sagol gari thauba adudagi phanglakpa sel singdagi khara lona laingamda pirammi. Adubu machanupi Helena khanglakladuna laingamda sel piba thinglammi. Asumna kaisingna sel pikhalaktaba matau asida laingam hena asauba haibadu hengalaklammi. Madugi sumathakta Helena mahaki wafamsingda thawa saraktaba matau kayasing asiga punsilladuna laingam asum phattabagi wakhalon pokpa hauraklammi. Mahakna mahaki aronba miyoisingda asumna yathang ama tautharaklammi. Nakhoi ngasige yachanglakpa matam masida Helengi apokpa kaisingbu thawai laugadabani. Aduga chingchepta phumjilucho laingam aihak kanano haibado masak khangange. Yachanglakpagi matam oiraklabada kaising mahaki sagol gari adu thauduna mayum lomda halakpagi lambidani. Lambi nakan amada asokpa nupa ama taduna yamna wana chaina khangduna leirammi. Mahakpu amukta kanbiyu haiduna su sonthangnana machindegi sonjai. Kana laibage? Aibu amukta kanbiyo. Aibu amukta kanbiyo. Matau asida kaising mahakna thengaraduna mahaki sagol gari asida hapkatuna khul asigi ana layeng sang adomda pukhatnanaba honarami. Nupa macha ngaihak khangbiyu ko ana layeng sang yaugadore. Asi haiduna kaising mahaksu sagol adu kanna thaunaba makhutta pairiba thauri amadi lisai aduna sagolda phurammi. Ngasai makhai asokpa saduna leiramba miyoi aduna makhutta lona pairakpa haijang aduna kaisingi mananganda khangthin thilammi. Hoi ya matau asida kaising yamna wana chaina khanglammi. Thauriba sagol adusu mathong maram khanglamde. Sagol gari manungda lona yaurakpa miyoi kharasu thoklakladuna kaisingbu phajillammi. Aduga sagol gari adu mamai leiduna singchep adomda amuk thauduna laklammi. Singthaklomda kaisingbu miyoising aduna pukhalakduna laklammi. Asumna kaising mahakpu miyoising aduna yamna tamthina thawai laurammi. Athengba ahingi matam asida mamai mamit amuba phina yesinduna singchep oina lairiba asukpa mafam asida kom tauduna thawai yaudraba kaisingbu miyoising aduna phumjillammi. Kaisingi sagol gari adubusu mafam amada puraktuna mai thadok pirammi. Aduga sagol adubuna atopa khul amagi miyoi amada mamal ngangnaduna yonthoklammi. Sakhangdaba sing adugi maraktagi ahal oirap tauba nupa amana miyoising aduda asumna hairaklammi. Ngasigi thaudok asi kanagumba amatada khanganba yade. Aduga thabak asida yauriba
nakhoi pumnamaksu yamna chekchina laigadabani asi hainaduna makhoi mafam asidagi parap chatna khirami matamna asum thengjilaklaba phawbada kaising mahakna mayumda hanjilaktrabada machanupi Helen amadi chongnu makhoi animak ningsha yamna thijarami ngahan makhaidi mayumda nganna halakpani adubu ngasidi asuk thenglaba matam asi phawbada halaktraba adudari makhoi anisu numidangi chak ising thongba thakpa loiraba adu karisu charamde mangolda phamduna leirammi matam asida khul asigi naha pakhang amana taha chelakladuna chongnu amadi Helenda asumna hairaklammi ima chongnu ichan Helen ipa kaisingdo ipa kaisingdo kari haiba nupa macha ai haki nupa kaising kari dauraba ipa kaisingdo sokpadagi ana layeng sangda ukhatuna leihore chatpisi ima ichan chatpise Helen yamna pakhatna hairaki ha kari haiba ipabu chatsi ibung adudi asi haiduna chongnu amadi Helen makhoi anisu taha pakhang macha adugi matung induna mayumdagi chenthораklami lambi lamkhangda laingamgi atopa miyoising lumduna leirambasing adu thoraktuna mama macha makhoi anibu phaduna puraklami matau aside Helen amadi chongnu makhoi animak yamna pakhatlami mama macha makhoi anibu asukpa umang adomda puraklami matau asida laingam mahakti haraubagi ngamkhai leiramde laingamgi maram chat asida Helen amadi chongnu makhoi mama macha anina yamna tukat charami uchan pambi makhongda makhong makhut chena punsiladuna thamlami laingamna makhau pongna nokladuna asumna hairaklammi haujikti laingam aihakna kari tauba ngambage haibado khanglaba natra karisu leitrabi nupi macha nangnasu laingam aihakna haiba wafamda aduk yadabagi mahai nahaki ipa kaising aihakna mathwai lobikre asi haiduna laingam hauna nokcharami wafamsing adu tarubada mama macha makhoi animak thamoi sokna tengtharami laingamna amuksu makha tana asumna hairaklammi ai ima chongnu nahaki nachanupi Helen laingam aihaki nupi oibige madu natrabadi nakhoi anisu asibagi lamda thabigani mabuk phatraba mihatpa laingamgi mathakta Helen mahakna laman khumningbagi mayaina mahaki mamabu themjinbiraduna laingamna hairiba wafamsing aduda pamda yaba tarammi aduga laingam yengduna tapna hairaklammi ibung laingam nachan wafamsing aduda isana yarage aikhoibu amukta thadokpiyu asi haiduna Helena makhul lonaraduna haijarami thawaina tajabi mahakna adumna haijaba matau asi uraga laingam mahaksu mathamoi nautharakduna mama machabu thadokpirammi aduga asumna amuksu hairaklammi laingam aihakna nahaki napa kaisingbu thawai laukhre haibase khunja amatada khangalakpa yade he khangalakpa thoklabadi nama nacha nakhoi anibusu napa kaisingi manakta thabire khangu asi haiduna kihan khangalammi aduga Helen amadi chongnu makhoi anibu thadokpirami Helen amadi chongnu makhoi mama macha anidi thamoi yamna kairami numit asigi ahing nongyai chabukta akhak arau kayaga loinaduna nom kanna churami singchep oina tauba mafam aduda thawai yaudraba kaisingi hakchang aduna tamthiraba matau amada walaklami numit asigi nonganbadagi hauna sagol gari thauba kaising mafam khangdana mangkhre haiduna khunja pumnamak ninphung asum ngangnarami amadi Helen loinana chongnu mama macha yauduna khunja pumnamakka khulakpa mahaki mayumda mitpham ama oina pangthoklammi khunja singna wafam kayamasu khulakpa mahaki mafamda hangatjarami khunja amana asumna hairammi
ꯏꯄꯥ ꯈꯨꯂꯥꯛꯄ, ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯐꯕ ꯏꯄꯟ ꯀꯩꯁꯤꯡꯕꯨ ꯑꯁꯨꯝꯅ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯅꯤ꯫ ꯏꯆꯟ ꯍꯦꯂꯦꯟ ꯑꯃꯗꯤ ꯏꯃꯥ ꯆꯣꯡꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛꯄꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯔꯤꯕ ꯂꯩꯉꯝ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯃꯍꯥꯛꯅ ꯆꯣꯡꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯆꯟ ꯆꯣꯡꯅꯨ, ꯃꯔꯨꯞ ꯀꯩꯁꯤꯡꯕꯨ ꯑꯁꯨꯝꯅ ꯊꯤꯕ ꯈꯪꯈꯤꯗꯕ ꯑꯁꯤ ꯅꯕꯨꯡ ꯑꯩꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗꯣ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅꯅꯦ ꯐꯪꯅꯅꯕ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯂꯩꯉꯝꯅ ꯑꯐꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯔꯛ ꯊꯠꯅ ꯈꯨꯂꯥꯛꯄꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯪꯒꯠꯂꯛꯂꯝꯃꯤ, ꯏꯄꯥ ꯈꯨꯂꯥꯛꯄ, ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ, ꯅꯆꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅꯅꯦ ꯊꯤꯍꯟꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯨꯅ ꯍꯦꯂꯦꯟꯗ ꯆꯥꯒꯗꯧꯕ ꯃꯑꯣꯡꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯍꯦꯂꯦꯟ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯑꯃꯗꯤ ꯂꯩꯉꯝꯕꯨ ꯑꯀꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛꯄꯨ ꯅꯝꯁꯤꯟꯈꯤꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯐꯝꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯁꯨ ꯍꯪꯒꯠꯆꯕ ꯉꯝꯂꯝꯗꯦ꯫ ꯂꯩꯉꯝꯒꯤ ꯃꯊꯃꯣꯏꯅꯨꯡꯗ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯗꯨꯅ ꯈꯨꯟꯖꯥ ꯀꯌꯥꯅ ꯑꯁꯨꯛꯄ ꯆꯤꯡꯒꯤ ꯎꯃꯪ ꯋꯥꯃꯪ ꯀꯌꯥꯁꯤꯡꯗ ꯆꯪꯗꯨꯅ ꯊꯤꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃ ꯐꯥꯎꯕ ꯐꯪꯂꯝꯗꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯩꯉꯝꯅ ꯂꯣꯟꯅ ꯂꯣꯟꯅ ꯍꯦꯂꯦꯟ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯦꯜ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯍꯦꯂꯦꯟꯒꯤ ꯃꯄꯨꯛꯅꯤꯡ ꯑꯣꯟꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯂꯦꯟ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯩꯉꯝꯕꯨ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯑꯃꯗꯤ ꯃꯄꯥ ꯀꯩꯁꯤꯡ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯖꯔꯝꯃꯤ꯫